Online Manipur gi numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau Khungakpa Hatpa amadi fajinbagi mayokta mafam kayada khongjang changsinkre Thobal district ki salungfamda tha asigi taraga marida Khungakpa ama hatkiba amadi Khungakpa taruk fajinkiba thawongi mayokta ngasi su mafam kayada khongjang changsinkre Imphal East ki kongba khetri lekai da leiba naharo lamjing maira club ki lampakta Kangleipa Student Association KSA gi miyeng makhada kongba khetri lekai panthoibi maira paibi apun manupi lupamasung naharo lamjing maira na punna senduna khongjang changsinki khongjang aduda lekai gi maira paibi sing Royal Academy of Science amasung Laisram Mani Memorial English Academy gi masing yamnaba maheroi sing sarugyaki khongjang aduda sarugyaki bi maira paibi luchingmi amana Khungakpa phaba amadi hatpagi mahuta Kuki militant sing na leiriba mafam sing da chatuna thawna fudu Kuki sing na Mitay gi mathakta landarakpagi Khungakpa sing thoraktuna tumba chaba khangna leiba ngakpagi thawai loribani adubu state force na Kuki militant amadi Khulai paiba Kuki sing thengnabagi mahuta Khungakpa sing da onsenduna hatpa amadi fabagi thawong chatharakpa yaningde haiki amaramda state force na Khungakpa hatpa amadi fabagi mayokta Kanglai ngamok Kaitel Welfare Committee kabo leikai duna sinduna ngasi chingmairong khongnangani kara kabo leikai da leiba mau Kaitel da wakan mi phamduna khongjang changsinki wakan mi famadu da sarugyaki basingna Manipur Police Commando singna chathakiba thawong yaningde Khungakpa hatpa amadi phaba yaningde Khungakpa hatpada chenaba security personnel thabaktagi lauthu afaswa lauthu haiba khulaw sing lauki Ramathoirom taba matamda Churchanpur gi Anglo Kuki Warr centenary gate maya gi thong sakangdaba singna sakti leiba bom ani fit tarom le hariba gate asi mamang chehi 2023 gi May 3 dagi makoi masel mai thanaraga maiteiga taisinduna chobo watho ama ohen ki bampham aduni amaromda combined force na Kangpopi district ki IT road ki sarukta leiba Holjang village amasung Kotland khul anida lam ekar kunithoi da tharamba popi pambi sing Manipur Police CRPF Forest Department amasung Executive Magistrate yaba combined team amana yanthatuna manghan khre hairi Churchanpur gi Anglo Kuki Warr centenary gate maya da bom phumlam khiba thodok tugi matangda press na phangba paw gi matung inadi bom adu gate asigi maya nakna leiba leisang amasung Monglen Phai khul anigi fauna bathong gi makhada fit tarom khibani bom fit tawre haibagi paw phangbaga Churchanpur Police 36 suba Assam Rifles amasung 129 suba CRPF battalion gi combined team na nungthil pung ani makhai rom taba matamda bom adu asoi angam yawdan lauthoklaga defuse tawkre hairi amaromda Churchanpur district ki Baijang village ta combined force na operation chathabada rocket ahom magazine ga konaba 303 rifle ama pistol ama pompi bom manga Galatran explosive stick Nifuga mga detonator taraga mari yaw na tongan makal ginongmay maru kaya recover tawre hairi Imphal East district ki Sandang Senba Maring Village ki Ngarian Hill Range ta chathakiba operation amadana LMG ama single barrel ama 9mm pistol ama tube launching ani yaw na tongan makal gi magazine yaw na nongmay maru kaya recover tawre hairi Manipur irang loisinaba Prime Minister da Thaksin nuna ngasi Delhi da luf kaya ng khongjang changsinkre Manipur gi irang loisinaba honadrabadi irang asigi tekchak pumba Prime Minister Narendra Modi na pugadabani lupsing Tha tarama pal faraba Manipur crisis ase dangasi phaba Prime Minister Narendra Modi na wa amatagang na leiba bupen da fongdok pagaloina na athuba matamda Prime Minister Manipur da laktuna Manipur gi irang asi loisina bahona drabadi chahi edi faraklaba irang asi gi teksak pumba Prime Minister na pugadabani haina taksid du ngasi Delhi gi jantar mantar da khongjang changsinkre khongjang adu Committee of Peaceful Coexistence Manipur Maitai Tribe Union Federal Student Organization Kangleipa United Maitai Pangal Committee on Relief and Rehabilitation Kangleipa na Sielomi Furup Apunba Awanba Manipur amagi damag All India Town Jimmy in South Struggling Movement Association Imagi Mayra All Manipur Maitai Pangal Club Organization Youth Collective Manipur Nupi Union for Peace and Integrity amasung All Manipur Progressive Student Association na punta sindu na pangthokibani Delhi Maitai Coordinating Committee Manipur Student Association Delhi United Kakchik Student Delhi Manipur Innovative Youth Organization Delhi Maitai Heritage Society Tikol United Progressive Initiative Liklab Ngakpa amasung Delhi Association of Manipur Muslim Student gi mieng makhada ngasi nungthil pung amaga milinifu mga dagi hawraga nungthil pung mga fawba Delhi gi jantar mantar da peace and mutual coexistence in Manipur haiba thimda khongjang adu changsin ki khongjang adu ga mari leinana lupsing asina puna thadorpa cherol amada Manipur da thatara mapan hena kanglo purub ani gi marakta chatharagli bala nasi nakalani gi marakta wari sanaduna warosin ama purakna mapandam da ngasi gi khongjang adu changsin bani
Wafam asida Prime Minister gi pukning chingsiladuna laiba asigi luchingba ama oina chahi anirom awaba kaya mayoknaduna lakliba lamdam asigi miyamgi punsi mahusagi punsida hanjilaknaba honabada mahaki achauba thodang lai. Mamang segi May 3 dagi thorakliba irang asida ngasi phawa Prime Minister na tumina leisunba asina state asigi miyamgi pukning wakal leitadaba amadi maikai khangdaba punsi mahing amada ngasi su hingli. Laiba asigi Prime Minister ama oina amadi constitutional head ama oina laiba asigi citizen ama oiriba Manipur miyambu mausagi punsida ingtapna hingnahanaba haibasi mahaki daita amani hairi. Cherol asina makha tarduna chahi ani faraglaba Manipur crisis asigi matangda ngasi fauba wafam matangangdaba amadi nongmata Manipurda laktrabasu malimgi laiba kayada chatuna Prime Minister na santi gi paujel piri amadi Ukraine amadi Russia gi lan loisinduna santi hanjilaknaba wafam sing fongdokli. Mahang masagi maramdamgi miyamna kham thengna awarabasu wa amatagangdana malimgi laibak singi miyeng thamduna central government na asina lamdam asigi miyambu mirairi haibasi mayek sengna takli. Nahaki laibaki mafam amada mai chaktuna laibada hanna yengdraga matau karamna malemgi laibak singna santigi paujel piribano haiba angakpa poi athuba matamna lanasi loisituna mayum thaduna lanjenariba miyam masagi mayumda hanjil hannaba honagadabani hainasu Prime Minister gi pukning chingsinki. Cherol asina makha tarduna hai Central Force mayam ama Manipurda thajilakhiba matam aduda lamdam asigi michamyagi punsi ngak senbibaga loinana lana si laksin mangamlagani haiba miyamna harawa poknaki adubu ngasidi masigi ona dainabada Central Force singna masagi mathau ningthina pangthoktabaga loinana mitmangda micham kaya halabasu karisu tawduna yengduna leiri. Manipur irang asigi phibam hena lusilaklabasu sectorda leigakna masigi warosin ama purangnaba chap chaba thabak amanta laukhatana leiri. Maram asina athuba matamda matam chupagi oiba warosin ama puraknaba hotnabana Prime Minister ama oibagi asingma thausil oigani. Maram asina athuba matamda Manipurgi territorial amadi ethnic integrity kaihandana matam chupagi chatnagadaba warosin ama puraknaba honagadabani hainasu Prime Minister da taksilagli.